Lilong Khunou dagi Md Irshad kouba amana tongan makhal gi Uchek shing Mapal Lamdagi Chellaga Yumda Yokpada local Lamkhunu Yaorambadagi WBCC Manipur shinnaraklaba matung ngasi Central Forest Circle gi Conservator of Forest RK Amarjit Kangla manung Thadokhre WBCC Manipur gi maikai dagi fongdorapagi matung ina Md Irshad na yoklamliba Uchek shing adu local Lamkhunu nattaba mapandagi pusilakpa tongan batena wa shing yauna Uchek makhal kharadi leihauba thengnarakhi Local gi nattaba Uchek shing adude Wildlife Protection Act 1972 gi Schedule 4 gi list ai yautaba amati yoklaga thambada akaiba leitaba maramna adumak thanamkhi adubu Uchek shing adu ningthina thamlamdrabde Cruelty Against Animals Act ki makhada charge tawani haire ngasi Uchek thadokpa aduda Thobal District Range Officer Dinesh Chandra Salam Mayai Kaikhel gi Bid Office Samananda Laurembam WBCC Manipur gi President Ravi Takhelambam amasong Thobal gi Wildlife Warden W Ramchandra amadi WBCC के मेंबर सिंह सारुक याखे